Home Ministry gi mediang makhada New Delhi dangarang MEETEI KUKI amadi NAGA MLAs sing yauba mifam saruk yaruba matung Manipur lainga ki Water Resources ki Minister AWANGBOU Nomai amadi Health Minister Sapam Ranjan ngasi Imphal da thonglakhrei mifam aduda MEETEI KUKI amadi NAGA MLAs sing tongan unakhi haibagi wafam leirabasu Minister AWANGBOU Nomai na media da phongdok lambagi matung inna mifam adu punna bangthokhi Mifam aduna state asida santi hanjin handuna nena taba punshiro lamada laihanabagi matangda punna khana minakhe loinana athuba matamda amuk khanna mifam pangthoktuna state asida santi hanjinaba khanagani haidi mifam aduda kari karamba proposal sing pukhatke haibagi wafam minister asina chapchana phongdok lamdrabasu mifam aduda tangdu laitaba Manipur puraknaba khanakhe haiba wafam thamlamke Impact News na phangba pawgi matung inna Mifam asida saruk yaruba Minister MLA Singshu ngasi athengbagi flight ta Imphal da thonglaba yai haidi Koi punna une koi Manipur da peace purak na discuss karta hoy details of the meeting koi na si propose ta hoy kole have the through the official channel ngarang pithok re na khalli aduna adugi detail de ai haibagi authorized ode have tare adu makha ta na adugi peace initiative da law ngai de koi miam decision law athubada amuk unarga koi Manipur kamaina santi purak sera habagi miam punna Kana begin khatal. Adubadi I kangjadre. Akoi pun une cordial discussion tawram. All the parties Kramana Manipur da Santi Purak sera have discussed tawram bane. Amakata bade moi unabo na ta separately unabo na da de kangjadre. Sa du ngarang family ki main initiative se kanan to Home Ministry in